Arambai Tengol Unit 10 Lamlai amasung Arambai Tengol Unit 58 Cobra Yangang Pokpi ani na konba mafam singda Unit ani asina mayai ka bachinjak sing phagat pagi drive amasa thakrai ngarang namidang wairam pung mangarom taba doida sathaba haukiba drive aduda thamna Pokpi Yangang Pokpi Sabungkhok Saizang Leimakhong Mapal amadi nongana na chingba mafam singda thiba humbagi thabak sathakhi drive aduda mayai ka bachinjak kaya galon na miyoi mapan phagat khi phagat laba miyoi sing adu makhatana tawdana bo wakhal tahan ki taminaki amadi potlam sing aduna mai thadok tuna manghan ki anti drug drive asigi matang da Arambai Tengol Unit 58 ki camp commander Laiton Jamjibanna Tom TV da hai mamang thaktage hauna mayai ka bachinja kaya season nari ba naha sing phagat tuna lakpagi saruk ama oina drive isi sathabani makhatana su sahi nauri ba naha sing asibu drug ki ipakta irak na badagi kanaba drive sing sathakigani lamdam asigi naha sing na mayai ka bachinjak season na lepiu khunai asibu drug free ohenaba laikai gi club maira paibi amadi miyam na Arambai Tengol na sangselakliba drive asibu support tawbiu phagat laba miyoi sing asi mahosagi punsida hanjilakpa ngamnaba gi damak rehabilitation center singda sinaragani hainasu makna makhatake ngasi asi akogi military amadi unity aina namsigi inkhalak liban ha kaya na sari ba drug sing ase habgi koi changjan khungjang am oina koi diriba koi miyoi sing asi phara matungda yauna drug sing asi ko na phajare hariba koina unity amadi 50 aina poliba jaga asida drug sizinaba ni sap gi polam sizinaba sing asidagi lepiu koi mamana gi jun chasadro la drive sing asigi makhatar koina koi hamble tena bin chasadagi ni dina maruwaina nahasing na tungi yumiran or kadam kaya sina drug sizinaraga koi punsi se ikhamnabi mo da sum laksalapa koi maitai si musral pa yabi aki badum na silapa drug sum namjala paita re masigi koi unit ani sina pusen jaraga koi sanction number khungjang si kai miyam amadi kun club era pe ju support to view koi junuk si view koi miyam punna kai na se jima